matam kharadi haujinkre haujikti khushi su hainare sana hoigi imungda leibadu mamang thakta wakhibasingdu tapna tapna kaubugum tawrai abhijitna tawduna nganbana puriba school su coaching su punba dada mingchan khrabani adugi matung coaching center amadasu abhijitna koithin thinduna tuition tawhalli numitu abhijitna khushi bu tuition dagi laururaga halakpagi lambidani khushi na sar hoisu aiga thengnadana pangwa daware aikhoige wabase nang nobiyu haidene nangi pafam thokpa tawfam thokpa na thawdo adu khaktamak taw aina tawrise investment ni khushi du ngakna khumlai ha kai investment lai khara muk tamhaludana artha mukhanglamani kaino murum soli duba sargi mitta aina hojikta 12 thabagi angang ni kaina khalido aise angang nate yeina radi sarga aigase thamu nomuni ko lenga kaido aduisu mathakta aise class 11 faudi tamhauba school do kaboy kadaboy tawrasu 12 tharamdaida form fill up tawdabagi thaudabani sarna ngarang han khak lai tamhalaga haibanate pharise ado nangse lei se masaba yam pam habe natro khushi makok tu nom laga adudi nang 12 se loibaga ICAR gi exam tharagane floriculture tamsi sir ICAR floriculture haidi kaino hojikta khang hayam sakidaine nangbo khangde thiyu kaino aina pamba aina thijinba pota aina khangbani investment kai city marak self help group tagi loan lawkhibagi khangbani sarna hojik pan khiba city aina thijilude ahan bani tarise aduna khangre ICAR haibadine Indian Council of Agricultural Research haibani sigi exam se tharagane Delhi da leiba Indian Agricultural Research Institute ta floriculture tamse haibani floriculture haisinane leigi maramda nainabani nainadrasu practical na hena maru oi theory da mayam tarasu practical tawdradi kanaba laite ko adu gam process wanaga ai thamjaroi swaida tek lei chara khara semlaga na chom khara yolaga adum lei jarake as kai gari khuthongno pakhang punsiga do loi thupsin ki batare sir ai budi kai sukaide hai budi hai de bu sar na soredi ima pabung di kai oinia abhijit khushi da munne yenglai ahomba kaya uri hojikti wangang bada akiba leiraktre hainingba dong haiba ngamlakli aina phaningdana phaba na tene nangbo tawrisi yangul mangda khushi ngasaidagi wari saribadu abhijit ta onshilagani manglomda onthorakpada uri mayam omsinduna leiribadu khushi pakhatna hairi kaidawi yarazano leiramu ayengake abhijit kumthaduna mayam omsilibadu da lai hanadagi leiramba amada onsinduna hanglui kaidawnari no sibo nupa aduna tu asigi kaithel masa asida insang yonbani asum khatna swa yauri gari ama thingjil adu phawbada handene khatnari sini abhijit sangsinduna khatnari ba ani du khamdoi sangdaina naba hotnabada awaba haibaduni adubu matam khara changlaba susangna ani du sangdaina duna hanjilakpada khushi du leiramdre machinda soli ngai hakta ne tana leiba haitaba angang sibu karino basibu kaida mujak khrawzano ngai hakti akoiba du koyeng bani asum phanglaktraba du dadi masado ipa pakhatli gari adu hottana mayum tamna thauduna lai mayum hek yorakpaga mamabu lak tuna kaurai sanasu pakhanna imungdagi senthorei ibungo kaidawragin he haima leimau tari bro nangbo ising glass amta puthorau ne he ibungo se gyan ta nam ta phamthau se sida phamu se
Abhijit tarangda phamtharai leimasu taha taha ising glass ama puthoroktuna thoklai sida laire ising ibungo kaidaure ima khusido aina tuition dagi lawroga halakpagi lambida gari thengjinabagi lambi ngai hak satpa yadabaduda aisu kumtharaga yenglubani aduga aina sanglakpada khusido leiramdra ima sana ngakna hairei karino ni haisibo nangbu akoibadu yenglaktabro ima ai thiba yaba thirabani upai leitabadagi ayum sida laabani leimana ima ibema kamdawne leimaga sanaga si chahidi longani hairabasu yai sanana leimadagi hangena hallabada chahi ani ahum mangai leimana yamna angang oina makoiga thengnakhibaduna ima ibema haina sum kaurabani adumakpu rajendadi tada haina kawi ima ai kadai da thigadabnu khangtre hey police tasasi ibunga gari thaudoro police tasasi tanza aduda rajen su changlai hey kari no ne he police tasasi kaina tawnari sibu kana kai tawba yaurage moi pau ibema do lambi da phabi khrabra khangdi ibungo ga satkibadaine sanana wari pumbaliri rajena tapna khaudem laga hairei police ta complaint e ba haibase missing report ni igadauri basi 24 hour haibadi mi du mangkhraba matung nongma mapung phadrabadi yade adu ngairinge da isado asoi angam thoklabadi kamdongni maraktuda taton hairei ibungo nangonda aina ngasai message ama thakibani adu yenglamlabadi haujiki thodokse thokloidabani ibemado makhoina pukibani gari thengjinabagi ningai sangdana badusune khadrakni taton gi wada tabada leimana hanglai tatona kamdawna khangliba engonda phone tawduna aki akhang tawraklabani aina thinba yaroi thillabadi nupi masado hingna thamloi haina hairaibani ne Abhijit ngangnari basing adu tade magi phone do lauthoktuna yengi khusigi tuition suti tharamdai matamdani tatonna message tharklamba du masado sauningna phone adu chetna paisilaga khanglanglangi rajena ibungo nasadu phathawni he Abhijit sauningna khumlai taton number do ingonda pibiro haujikti mayek sengle thabakse makhoina tawbani haiba pung kun mari ngai jabasu aina complain tawgani Abhijit asi hairaga gari masagi sodu lauduna thokre somdana khusidu kunjogi miyoi singna amamba kanung amada apha pun tawduna thamli mamit mana loina punshili khusi kaplaga hairei nakhoi kana kana no aibu maphamasida phaduna purakpagi maram kaigino aibu thado nupa amana nang se phangnabani ne aina samnga chapi bandal thadakhibado aduga nangbu thadokpa adudi oithoktrabani kaino tawrisibo kaisu leitrabi ai amagi damak adugi hambanal thadarido pamudro kanano kaino haibisu ai muna khangi stelin aibu thado aduk sing manangna langda thuri basinine aina nga ise khusi ngasai nge hakki mamangda thokiba thodok tu ningsinglai Abhijit na phagi oi kayoi haikibo haising dusu ningsinglai Abhijit na nangse nasana sahi yamle ahal oire kaina khanjarido kok haibadi nangi wakhalondo develop tawdo yam watli haini se kaino so khushi rani aina hainingbadi nang angangni angang oiri angang oina leiko nang ni am lening isna kaigino nang angangni angang oiri angang oina leiko brain development wali brain gi hidak pizaga dabu wali na khusi awaba mayam maraktuda nokphe tawrai magi minokto stelinda ustabo oina thokre khara laptak leplambadagi sum changsilai khongkap amadagi ani dagi ahum
खुशी खंगलाव लाउरई इमा अभिजीत ताहा ताहा पुलिस स्टेशन यौरकले हाथु हाथु संगलकपदुदा हविलदारदुना खामी कना ओनबिगदबा अभिजीत लेतादबा मओंगदा मनुंगदा येंगना येंगना हाइरई कंप्लेन अमते इसेगे तौबनी असी आइबगा दुम थाजिलकले प्रप्रप संसिलक्तुना ओशीदुगी ममांगदा फमथरई सर कई लेरे कई तानसिगे मिसिंग कंप्लेन अमते इसेगे करी निमित्त मांखिबा मिनो ngasi nungtin wairam nupa nupi nupini nupa oiradi pung kun mari sudrasu thi sebo nupini na hayeng phawbada ngaibiro hayeng nungthil phawbagi manungda halaktrabadi kaidauba haibado khanarase abhijit tu sauningna table duda khutum sudana thinjili aduga makhasik tun hairi nupi oibadunani aina hujiktaki thisi hairise nupa oiragana hojikdei thigadabagi maramna kai nupi oiragana hayeng ngaibagi maramse kaino osidu nokladuna hairei aina hairise somna lana khanbiri nupi gidi chenba chongba haiba masu leibanina haijabani complaint register tawramlaga chenba oiramladi mi mamangda su phajaroi adugini mangkhrise aigi nupi aigi aiga sakminaruraga aina ngahak kumtharubadada mangkhibani osidusu adumak makha tarei sir warobibadi yade haujikangi nupibu kanana magi nupa asengba sengdaba khangba nateda macha phawu kok ngaunara matamni magi masado isani khana adum yokiba avijitu phuklauna haugatuna inspector nangi nupina adum tarongani aigi nupina adumna tawgadaba nate mise saklon yam yambani mafam matamgi matung ina onbani sir di experience yamna leibire sir gi wife to sumaina toina tawbiro natraga sir sigumba yam toina tawba miga loina bibro osi du sauna magi nakanda leiriba service gun adu avisit ta onshilai tanza adu sapchana sanagara zenga suchensilai ibungo se tapthau se ibungo sir su nomaidom ta thambiu nonsense nangi complaint iroi kanamta nei be yaroi noi sina niko ai khoi ngak pi sen bi se saukhalakini lebak se yam saukhalakini ibunga se adumaina haibe yabanate sir yaragadi ai khoi gi complaint se amukta ai khoi su gyan ta daba nungai tadana kai keno khara haikhre sawe haiduna thang paiduna mi halagabu ngakpi gadro osi dugi wado tabada mapai bungo rajena sir adumakti thoktrabanina wado haiba loitringai abhijitna hairei asibagi khayatagi halaiba midubu mana swaisida akampet ngangdana aina hairakandadi sawine mingonda ngangdringai ngangdawriba mise nungaigadra nungairoidra khanbiyo aikhoise police stations da thajaba thamlaga lakhibani noigi sigi naramsa sinani micham prajasina nakhoi ubada tinchidisi osi do handakti khumlakte tuminna laikhre maru lukthaduna aduga phamthaduna sor amuktang sangna hondoktuna hairei ai wangang bada khara henjin khramal kari kamdauba wari do libiro abhijitu ngaingamdana siardu da phamtharaktuna haurakpadagi ngasi phawbada thokkiba thodok adu loina lirei mangonda tatona tharakpa message adusu utli osiduna nupisigi photo gumbadi leigadra leini asi haina magi phondagi khusigi photo du utli aduga kari kamdauba haina wari kupna sanari amaromda bijichu khusigi maramda kupna khangluba nate yum aduda leminarakpadu sahidi tokraga tha maring manga phawba phadri sanasu ngasaidagi wangangda machana khusigi maramgi damak asumna tawrakpaduda masu khitang dingak sanai adubu iphafana khandoktuna hairei adudi sar khoina nupi macha se khara thuna phangnaba thibiro
adudi aikhoi amuk makoi ne hek thok ke tawbaga tanja aduda nganbagi phone tawrai Abhijit na nganba kai paule khushi gi phone chatle kaino haisiba aina tawbada chatle hojikta phone chatli sinadi location trace tawba yadoi natro tuition changbada silent thamlamani adudagi hangba kawrabanina mayamdusu phone yawi khangamaroi adudi nang adum tawragera natrak ai tawra uro yare ai sum tawrage ai police station da sulairi Abhijit harauna onsinduna wari pumba leri aduga makhoigi cyber expert tu tawduna location trace story laibak phabani khusina yadrabasu Abhijit na nampu sason tawduna phone ama pahelubadu madumakna ngasidi mabu thibada khajikta oirabasu mateng panglibani cyber expert aduna last location se naurem thongni Abhijit na adugi matungdi cyber expert aduna amuk lamsang asomda Abhijit tabaloi phatringai taha thokre oshi aduna hairi Rakesh update piro aikhoi shu thoge asi haiduna police ki team adu thokre sanana moi paw aikhoi shu satnaba tawsi gari masada satpadi nungaiteda phone tawrodana tatonla maimura gari puraga la ohayo Rajena phone tawduna kaukre ngaiha gari lakpa ngairingai nasa nupa sibu nupi masa se nungshiraba jalo nungshire phare kaidawni nungshidre si matungdai adum nungshira ani aidi haijabaduni isana pamboiragadi ai kesu hairoi adubu kaidawrage ha kaidawrage ba adubu taton la e jasila o karino khangdeba yengone he masya makhoina tongkhalakpada leimaga maimuga su yaurami Rajena haima yumduna hui ama thamlamlabro maimuna khumlei imai bi magi leida tongba khoining laba mayamdo loi lehorabani leimana mu hairi imai bi ma ekhoisu tumina sum pau taraga leiba dongam chalurase haina hekta la abani hoise taton gari do khara kana thauroni nangbu nupa masa duna gari masa do kanna thaukhibani somdana kamdauri kunjo garasi da su yaurakle tumin punduna thamliba khusi gi manakta sangsilaktuna kupangna thajili khambrada pet laubi ngarangi nga khananggumba mana aikhoi da singnarabadi kai oi haibada Khusi kaplaga hairi Indomza aina kari lan khrabage aibo mukta thadokpi oi indomza Kunjona sauna khumlei karigi indomza haujikta da nadomza ni khangbro ha nangna senjingai khangaudrabro ba nangbu yam ngak pi sen biba imungduna su haujikti nangbu thadoklamani ne sangsar sida aigi haibasida gi henba leite moibu nangi kanano ha ngaihang nungsiba ulammabasu kusila adine adum mangkini Rasina wangange tawringai thonga du khangkaw kawthoktuna police kayo mayam ubadudadi khushi gi manak tamna changsiliba Stalin bu inthoktuna indomza ki ibema nadomza hoilai isana tawrisibu karigino nakhoine sabu mafamsida puraiba kunjo su makha tarai nakhoina taw haibado aikhoi tawjage isa sidadi thadokpiu Stalina sana lupa paisa piu haiba nattene noigi na sanu pise piu haibani Abhijit tu khangaude Stalin gi manak tamna sangsilaktuna phudarakhiba Sanasu rasi gi manak ta sangsinduna kupangna tharai nangbu miro aigi mi bu henba leite hainaribani sangsar sida khwaidagi aina kibase kang khada taba thangoi kanadre haina thamliba thangdu aduga kang khada leiba lin kharaudo adugani nangsu amaronda lin kharongni nupi oiraga sigumba tawrisibu adusu nasa nupi aise magi mama
Mana aigi isa nupini. Aina hingliba makai isagi matu nama sokpa yaroi. Khanglabra. Ibungo, adugumada isana khut thagadaba nate. Isa ko onsinabada lemte. Nupi maza asigi makhut makhong mamai mami pulibase amukta thado. Abhijit jangsinduna khushigi pulibasingdo thadoi. Khushi masado thadokpaga Abhijit puset na konsilli aduga hik launa kapi. Sir. Se adumaina kapyade. Hojikti aishu lai. Ima babung loina la asidi. Se kapkanu. Asi hairaduna Khusigi mapising adu taithokpirei. Khusidu tokadra hairaga hena kapai. Abhijit pu mayhakta thakidre. Abhijit su Khusi bu chetna konsinjai aduga hanjin nanjai Khusigi koktagi ton phauba. Amuksu mathadagi lauthokduna masa sin thungna yengjari. Nang nasa kaishu tawdeko. Khusi Abhijit ki wahangdugi paukhum pide. Adugi mahut Abhijit ta oina chetna konsinjaduna hik launa kapi. Osi aduna hairei. Loina phajilo. Asi haiduna chatlagi haina thoglokpani. Mapanda lei maleptuna leirami. Khanghaude rasi amadi kunjogi mamangda lepkhiduna rasi gi mamaida onduna khupakna thakibadu.